Igp Themtbing Ngashangva Mathakta Govenor complaint Thangatkhibabu TONGANBA MAIKEI KAYADAGI YANINGDABA PHONGDOKNARAKLI Tangkhul Katam Now Saklong TKS All Naga Student Union Manipur Ansam Katho Katam Now Long Amadi Tangkhul Naga Long TNL gi MAIKEI MP Sana Jawbagi PNA Igp Themtbing Ngashangba Sana Konungi Get Namkhaiduna Amadi Sana Konungi Manak Nakpada Ka Henba Thawong Chathei Haina Manipuri Governor da suspension Tawgadabani Haina complaint Thangatkhibabu YANINGDABA PHONGDOKNARAKLI Hairiba complaint adu nakan amakhaktagi warini IGPD irang haurakliba-sing adubu laksinabagidamagta mathau ningthina tawki ahianba thabak chathakhiba laite thawong asina chingmi tami amatani haibagi wahanthok lehendrei leiriba lengak asina Mathou Pangthokluba officer amabu lanna pauthoknaba sinba yaningde maramaduna athubada achumba asengba puthoknaba inquiry committee ama semduna thijanaba appeal tarakle